asigi maikaidagi taramna oksabaga loinana Panthoi mangang na �இ𝐭𝐤𝐻 khuramjari ngasi sumayamgidamakta nungairaba Phunga Wari ama puduna lakjare wari asibu ibirakpana Yunisun lai khura adudi mayam wari asi haujaraklage mayam punna amuk taminarasi ingel thawalgi matam oibana nong masu suge dai machit thili pangsu de hekji ngaihakna amuk atiyada leichil nongphai amata thangdana lei aduga amukna ikhang hek khanghaudana amuba leichilna maikai marida kuptuna leirami asigumlaba nongthilgi matam amani maikai marida nong puba amuba leichilna sandoktuna leikhre nungsisu sili ngaihak leirabadi soidna nong haitharaklagani imungdagi tonja mapanda thoglei oiramliba phiba maduda haije nong am horokdara malin torise hairaga maning adomda thoi yanakha adomda leiriba polangkhok aduda magi nupigi phanek ama phauduna leiribadoi phanek phauri malini imadabu leitaba jala leiramoine halakhiba makhol tadini imungda parap changsilaga damliba magi nupiba hodoktuna hai nangbu tabro thaba nong surak tawre polangkhokta nangi phanek phaurine amta lokselu sosalo thaba natumna khamlei phauradi kok loksilakpa yadro ai tumisi udro ai tumba pendri amuk tumoba nong tarakadori as nupa nang kok loksilo yare nangi phanek tuba ina kamaina paiduno o hayasda thabada mamit ani du lauk thoklaga tabiaba wa khara ngau ko nangi nupi aigi phanek paiba bu kaidauge nangbu amukta aigi phanek paidri brane chatlo danjao makhutna makokta hotuna hoida kaisu kaidi mina urabadi sum khanbei wani asi haiduna mapalda amuk thoi kana amata leiba uba natte aduna polangkhok tamna sangsinduna phauduna leiriba magi nupigi phanek mali tawrabada makhutna ta paiduna chingthai maning thongda bukham amaga khuzai amaga paiduna thoglaiba hembana mayambana tawriba mataw adu uraduna chaplepun hai taso koinu toiduna donjaudo khangboi lakboi makhutna pairiba phanek to matungda satlo sinki aduga hairi phi loksinba kai phina loksaliba khudainida aduga tungda lorina kaige hojikta sida phawba adudi �ꯏ𝐻𝐼 phaneknida donjaudo manaw nupagi mamangda ikairaduna nang khangbote nathokdo hairaga mamai leithoktuna chatkhre hembana mayamba butanaba maongda hayawi kaisu kaidie 𝐻𝐻𝐼 phanek paibabu payo adubu taseo nakokta kadi kuphallunuko konfeng famada famthai thaba ama sathoubana hojikta chak chabani chak chabagi kolukha kado namsinduna thamlamba yaba natte horen hekta matai mana khonjau thadarakadoribani matai magi khonjau adu tagadabagi sarupudi haiduna chabu loibaga mana adum phengjabani 𝐻𝐻𝐼 am lei kaina karim hekana banate nupi thiba yarbaina hojipu kon phingine kaisubudi khanbideda aduda sum sasat phengdoi mama sawi tona changlaktuna adum thamba yadro imana phenglaso phengba loire deima thabak tudi kam dawraba oidobo mandeda matam mangla goin to on oiradobo oiradi tawrunu nongsu tarakadawre amuk sathokhranu ahoim haiduna sakhumda changkhri chawbidona singyena kamdawri leiriba zala khara amukta loksin haudrabadi tonjauna magi nupi da hai nangna tum leise kuiman khrewani nasai chak chaba tokpadagini nasa kadu yarui hogulu yari ai butam dradi kaidawdori ke tobong khangdabai ne tum lise nungthil da paktom da tumsin base afoba na tini nangbo anaba soiduna oirakani hogulu yari hiblamba da phu hogatuna ngangi hewon thongna hogulaga ibu kaidawdori ke cheng khapni kaina nangbo haikigum tawdaine as tallida ai cheng khapase yamna wai khwang nabane tek potha taw kaidawrage nupa aise thaba yamna suganingrana adui natida noina malisidi noina mana maraina tawjasani hoida nangbu hanbe yaponti nangbu nungaina thamge haidana nangbu lawduna inakta thamlibani ima leibu kaino ima tawjasani mapandagi hembana mayambabu kawi taso amta tholo hai kaidawrage amta tholo haiba mapanda thole aduga kaidawrage koi ko onkoidubo selkita piyo ai hangchi pirake karigi seno khutpai selogi tawbani kayano sel haibo
ꯈꯔ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯖꯥꯎ ꯏꯃꯨꯡꯗ ꯆꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯍꯦꯝꯕꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣꯏ ꯅꯉꯣꯟꯗꯒꯤ ꯈꯔ ꯄꯤꯔꯛꯑꯣ ꯋꯥꯇꯥ ꯑꯁꯤꯗ ꯊꯕꯥ ꯑꯗꯣ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯩꯖꯩ ꯌꯦꯡꯈꯠꯂꯛꯂꯒ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯩꯈꯣꯏꯕꯨ ꯁꯦꯜ ꯄꯥꯝꯕꯤꯔꯣ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯂꯩꯇꯦ ꯑꯃꯇ ꯅꯍꯥꯟꯗ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈ꯭ꯔꯤꯕꯗꯨꯗꯤ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯁꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯀꯣꯛ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯁꯦꯜ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕ ꯍꯣ ꯅꯤꯔꯤꯕ ꯃꯈꯩ ꯄꯤꯔꯦ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯍꯣ ꯅꯥꯎ ꯆꯥꯎꯔꯦ ꯍꯪꯉꯣꯏ ꯈꯣꯡꯕ ꯌꯥꯗ꯭ꯔꯦ ꯅꯤꯗꯧꯒꯤꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯥꯅ ꯍꯥꯏꯕꯗ ꯈꯔ ꯑꯗꯨꯝ ꯇꯧꯈꯤꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅꯤꯅꯦ ꯍꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯟꯗꯣ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯁꯦꯜ ꯇꯥꯟꯕꯗ ꯀꯌꯥꯝ ꯋꯥꯏ ꯃꯗꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯃꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ꯭ꯔꯕ ꯄꯥꯈꯪ ꯐꯥꯔꯕ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯁꯦꯜ ꯑꯗꯨꯝ ꯑꯩꯈꯣꯏꯗꯒꯤ ꯅꯤꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯄꯤꯔꯨꯅꯨ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ ꯃꯄꯥꯟꯗ ꯃꯥ ꯉꯥꯏꯍꯧꯔꯤꯅꯦ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯤꯈꯤꯁꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯅ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤꯅꯦ ꯌꯥꯔꯔꯣꯏ ꯁꯨꯡꯄꯤ ꯄꯤꯕ ꯌꯥꯔꯣꯏ ꯍꯌꯦꯡ ꯇꯨꯡꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯨꯀꯣ ꯑꯁ ꯊꯕꯥ ꯅꯪꯁꯤꯗꯤꯀꯣ ꯃꯄꯥꯜꯗꯒꯤ ꯍꯦꯝꯕꯅ ꯑꯃꯨꯛꯀ ꯀꯧꯏ ꯇꯥꯆꯧ ꯌꯥꯗ꯭ꯔꯤꯕꯣ ꯑꯩ ꯊꯦꯡꯉꯦ ꯍꯣ ꯇꯥꯆꯧ ꯊꯕꯥ ꯈꯔ ꯁꯥꯎꯅꯤꯡꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯄꯔꯞ ꯍꯦꯛꯇ ꯊꯣꯛꯈꯤ ꯇꯣꯟꯖꯥꯎꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ ꯊꯕꯥꯅ ꯍꯦꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯄꯥꯝꯕꯣꯝ ꯍꯥꯏꯔꯦ ꯁꯥꯃꯨꯃꯨꯛ ꯆꯥꯎꯏ ꯃꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯕꯗꯤ ꯁꯦꯜ ꯈꯛ ꯋꯥꯠꯂꯣꯏꯕꯣ ꯅꯣꯡ ꯈꯣꯡꯕ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯍꯪꯂꯕ ꯅꯤꯔꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ ꯑꯩꯗꯤ ꯏꯇꯩꯃꯗꯒꯤ ꯅꯤꯕ ꯅꯠꯆꯗꯦ ꯇꯥꯆꯧꯗ ꯍꯥꯏꯖꯕꯅꯤ ꯍꯣ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯁꯨ ꯆꯞ ꯃꯥꯟꯅꯩꯌꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯇꯥꯆꯧꯒ ꯅꯇꯩꯃ ꯑꯩꯒꯒꯤ ꯁꯦꯡꯒꯥꯎꯗꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯍꯦꯝꯕꯅ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯇꯥꯆꯧ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯒ ꯑꯁ ꯀꯩꯗꯧꯕꯒꯤ ꯏꯇꯩꯃꯗ ꯑꯃꯨꯛ ꯍꯥꯏꯔꯤꯅꯣ ꯁꯦꯜꯗꯣ ꯅꯇꯩꯃꯅ ꯂꯣꯏꯅ ꯄꯥꯏꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯇꯥꯆꯧꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯩ ꯊꯕꯛ ꯊꯦꯡꯉꯤ ꯈꯔ ꯄꯤꯔꯛꯑꯣ ꯑꯩ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ ꯇꯣꯟꯖꯥꯎ ꯎꯄꯥꯏ ꯂꯩꯇꯕ ꯃꯑꯣꯡ ꯑꯃꯗ ꯇꯞꯅ ꯅꯇꯩꯃꯅ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯗꯅ ꯂꯩꯔꯦꯅꯤ ꯃꯁꯤꯗ ꯍꯦꯝꯕꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯆꯧꯁꯦ ꯏꯇꯩꯃꯅ ꯉꯝꯕ꯭ꯔꯣ ꯑꯗꯨꯗꯤ ꯉꯝꯗꯦ ꯏꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯆꯥꯎꯕꯣꯡ ꯐꯥꯔꯕꯅꯤ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯈꯟꯕ ꯍꯩꯔꯕꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯧꯍꯦ ꯁꯦꯜ ꯈꯖꯤꯛ ꯑꯩꯅ ꯅꯤꯕꯒꯤꯅꯤꯀꯣ ꯏꯇꯩꯃꯅ ꯍꯥꯏꯔꯤꯁꯦ ꯍꯦ ꯉꯁꯤꯗꯔꯣ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯅꯤꯔꯤꯕ ꯅꯣꯡ ꯐꯥꯗꯣꯛ ꯅꯤꯔꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯅꯤꯅꯦ ꯅꯪꯒꯤ ꯁꯦꯜ ꯑꯩꯈꯣꯏꯗ ꯂꯩꯕ꯭ꯔꯣ ꯅꯃꯥꯅ ꯑꯩꯈꯣꯏꯗ ꯊꯝꯕ꯭ꯔꯣ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯗꯨꯒꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯔꯁꯨ ꯅꯌꯥꯝꯕ ꯑꯁꯤꯗ ꯑꯣꯏꯔꯕꯁꯨꯅꯦ ꯑꯃꯨꯛ ꯍꯟꯅ ꯁꯦꯜ ꯍꯪꯕ ꯌꯥꯔꯣꯏ ꯈꯪꯉꯕ ꯑꯩꯈꯣꯏ ꯇꯥꯆꯧꯅꯤ ꯀꯩꯅꯣ ꯇꯥꯆꯧꯗ ꯑꯗꯨꯝ ꯍꯪꯅꯤ ꯍꯥꯏꯔꯒ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥꯆꯧ ꯄꯤꯔꯛꯑꯣꯕ ꯑꯩ ꯊꯦꯡꯉꯦꯕ ꯏꯌꯥꯝꯕꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯤꯅꯦ ꯅꯪꯕꯣ ꯑꯁ ꯇꯜꯂꯤꯗ ꯇꯥꯆꯧꯁꯦ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯁꯨꯝ ꯃꯄꯥꯟ ꯊꯣꯛꯂꯛꯀꯗꯧꯔꯦ ꯊꯕꯥꯅ ꯂꯥꯎꯔꯛꯏ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨ ꯀꯩꯅꯣ ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯛꯂꯒ ꯇꯥꯆꯧꯁꯦ ꯏꯇꯩꯃꯒꯤ ꯐꯅꯦꯛꯅ ꯀꯨꯞꯂꯒ ꯊꯝꯕꯗꯣ ꯇꯣꯛꯑꯣ ꯊꯝꯂꯅꯨ ꯍꯥꯏꯕ ꯅꯨꯄꯥꯕꯨ ꯐꯅꯦꯛꯅ ꯀꯨꯞꯂꯒ ꯊꯝꯂꯒ ꯀꯔꯤ ꯋꯥꯈꯜꯅꯣ ꯊꯣꯛꯇꯣꯏꯁꯤꯕꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪꯅꯦ ꯅꯪ ꯅꯆꯤꯟꯗ ꯊꯨꯒꯥꯏꯒꯅꯤꯍꯦ ꯅꯪ ꯑꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ ꯁꯥꯎꯔꯤꯅꯤꯅꯦ ꯇꯥꯆꯧ ꯏꯇꯩꯃꯒꯤ ꯐꯅꯦꯛꯀꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯗꯤ ꯀꯟꯕꯖꯥꯠꯅꯤꯀꯣ ꯇꯥꯆꯧ ꯌꯥꯔꯦ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯗꯣ ꯆꯠꯂꯣ ꯌꯥꯔꯦ ꯁꯦꯜꯗꯤ ꯅꯇꯩꯃꯅ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯥꯆꯧꯒꯤ ꯈꯨꯠꯇ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯦ ꯂꯩꯇ꯭ꯔꯦ ꯁꯤꯀꯤꯗꯤ ꯂꯥꯏꯔꯤ ꯑꯅꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯂꯣꯏꯔꯦꯍꯦ ꯇꯥꯆꯧ ꯁꯤꯕ ꯅꯨꯄꯥꯅꯤ ꯇꯥꯆꯧ ꯅꯪꯅ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯤꯀோ ꯋꯥꯈꯜ ꯈꯔ ꯈꯟꯊꯧꯋꯦ ꯅꯨꯄꯤꯅ ꯉꯝꯅ ꯄꯥꯟꯕꯁꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕꯅꯤꯀோ ꯍꯦ ꯑꯉꯥꯡ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯆꯠꯂꯣ ꯆꯠꯆꯔꯒꯦ ꯅꯅꯥꯎ ꯅꯨꯄꯤ ꯎꯅꯔꯨꯒꯦ ꯇꯧꯕꯅꯦ ꯃꯍꯥꯛꯀꯤ ꯏꯪꯅ ꯆꯪꯈꯣꯟꯕꯤ ꯊꯥꯅꯤꯜ ꯊꯥꯖ ꯃꯥꯟꯕꯤ ꯃꯥꯏꯊꯣꯡꯗꯣ ꯄꯦꯟꯅ ꯌꯦꯡꯂꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯁꯦ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯑꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ ꯏꯇꯩꯃꯀꯗꯤ ꯍꯥꯏꯕꯨ ꯀꯗꯥꯏ ꯂꯩꯍꯧꯔꯦꯗ ꯏꯁ ꯁꯛꯇꯥꯅ ꯀꯣꯏꯕ ꯅꯨꯄꯤꯕꯨ ꯃꯁꯛ ꯀꯌꯥꯝ ꯐꯖꯗꯧꯔꯤꯒꯦ ꯅꯇꯩꯃ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯅꯨꯄꯤꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯐꯖꯩ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯊꯕꯥꯅ ꯁꯥꯎꯅꯤꯡꯅ ꯃꯤ ꯎꯁꯤꯗꯕ ꯑꯃꯁꯨ ꯏꯌꯥꯎ ꯌꯥꯎꯔꯤꯌꯦ ꯃꯥꯒꯤꯁꯦ ꯃꯥꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨꯅ ꯃꯁꯛ ꯀꯌꯥꯝ ꯐꯖꯔꯗꯅ ꯌꯥꯔꯦ ꯅꯪꯁꯨ ꯁꯦꯜꯗꯣ ꯈꯔ ꯀꯣꯛ ꯄꯤꯔꯒ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯤꯒꯗ꯭ꯔꯣ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ
ꯌꯥꯔꯁꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯈꯣꯏꯗꯧꯁꯦ ꯍꯦꯛ ꯁꯥꯎꯒꯠꯍꯜꯂꯤꯗ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯄꯉꯥꯡ ꯉꯥꯡꯖꯔꯤꯅꯦ ꯍꯥꯏꯕꯅꯤꯃꯦ ꯌꯥꯔꯁꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯟꯖꯥꯎꯅꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯍꯦꯝꯕ ꯑꯁꯤꯕꯨ ꯈꯔ ꯂꯨꯅꯗꯤ ꯇꯧꯖꯩ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯊꯕꯥꯒꯤ ꯄꯨꯛꯆꯦꯜꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯇꯣꯟꯖꯥꯎꯁꯨ ꯂꯧꯈ꯭ꯔꯦ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯍꯦꯝꯕꯅ ꯍꯥꯏ ꯇꯥꯆꯧ ꯏꯃꯥꯅ ꯋꯥ ꯈꯔ ꯌꯥꯜꯂꯨ ꯍꯥꯏ ꯏꯊꯟꯇꯅ ꯌꯥꯟꯕꯗꯤ ꯉꯝꯂꯣꯏ ꯈꯔ ꯌꯥꯜꯂꯨꯁꯦ ꯀꯔꯤꯒꯤ ꯋꯥ ꯌꯥꯟꯗꯣꯏꯅꯣ ꯏꯪꯈꯣꯜꯁꯦ ꯁꯝꯕꯜ ꯈꯥꯅꯤ ꯍꯥꯏ ꯀꯔꯤꯒꯤ ꯁꯝꯕꯜ ꯈꯥꯗꯣꯏꯅꯣ ꯁꯤꯗꯕꯨ ꯀꯅꯥ ꯆꯪꯕꯤꯅꯤ ꯍꯥꯏꯒꯦ ꯀꯅꯥ ꯈꯪꯅꯦ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯤꯒꯤ ꯁꯟ ꯀꯩꯀꯩ ꯏꯪꯈꯣꯜꯗ ꯆꯪꯂꯝꯃꯗꯤ ꯏꯃꯥꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯍꯦꯛꯇ ꯆꯥꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯦꯝꯕ ꯅꯪ ꯇꯥꯆꯧꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯅꯪꯅ ꯑꯣꯏꯅ ꯍꯦꯛ ꯌꯥꯜꯂꯣ ꯏꯊꯟꯇꯅ ꯇꯧꯕꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯁꯝꯕꯜꯁꯨ ꯑꯃꯨꯛ ꯈꯥꯗꯣꯏꯅꯤ ꯇꯦꯛ ꯇꯦꯛ ꯇꯧ ꯀꯩꯗꯧꯔꯒꯦ ꯅꯪ ꯇꯥꯆꯧꯗꯤ ꯊꯕꯛ ꯂꯩ ꯀꯩ ꯊꯕꯛ ꯂꯩꯔꯤꯕ ꯊꯕꯛ ꯂꯩ ꯍꯥꯏꯔꯗꯤ ꯂꯩꯔꯦꯗꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥ ꯃꯈꯥ ꯁꯥꯡꯊꯅ ꯑꯃꯨꯛ ꯍꯪꯂꯤꯕꯗꯨꯅ ꯁꯤꯃ ꯇꯧꯃꯤꯟꯅꯕꯗ ꯀꯌꯥꯝ ꯀꯨꯏꯗꯧꯔꯤꯒꯦ ꯇꯥꯆꯧ ꯅꯪꯅ ꯊꯣꯛꯄ ꯇꯧ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯉꯁꯥꯏꯅ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯅ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯅꯦꯕ ꯀꯩ ꯁꯥꯔꯒꯦꯕꯁꯦ ꯏꯃꯨꯡꯗꯒꯤ ꯊꯕꯥꯗꯨ ꯊꯣꯛꯂꯛꯑꯒ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯅꯧꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯊꯦꯡꯂꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯈꯤꯒꯦ ꯑꯁ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯁꯤꯗꯤꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩ ꯍꯦꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯅꯇꯩꯃꯒ ꯅꯪ ꯇꯥꯆꯧꯒꯁꯦ ꯊꯕꯛ ꯑꯃꯠꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥ ꯀꯩꯗꯣ ꯑꯃꯠꯇ ꯐꯦꯡꯂꯝꯗ꯭ꯔꯤꯕꯅꯤ ꯅꯪꯅꯔꯥ ꯏꯃꯥꯅꯔꯥ ꯈꯔ ꯐꯦꯡꯉꯣ ꯑꯩꯅ ꯐꯦꯡꯗꯣꯏꯕ ꯅꯣꯡ ꯐꯥꯗꯣꯛ ꯐꯦꯡꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯀꯗꯥꯏꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛꯅꯣ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯐꯦꯡꯗꯨꯅ ꯂꯩꯔꯦ ꯍꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯅꯥꯎꯗꯤ ꯅꯪꯅ ꯐꯦꯡꯕ ꯇꯜꯂꯒꯅ ꯏꯃꯥꯗ ꯍꯦꯛ ꯍꯥꯏꯌꯨ ꯏꯃꯥꯅ ꯑꯗꯨꯝ ꯐꯦꯡꯖꯁꯅꯤ ꯃꯌꯥꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯆꯧ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯦ ꯍꯪꯈ꯭ꯔꯦꯗ ꯃꯁꯦ ꯃꯗꯨ ꯈꯪꯂꯒ ꯅꯪ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯪꯉꯤꯅꯤ ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯈꯪꯉꯤꯅ ꯏꯇꯩꯃꯒꯤ ꯃꯄꯥꯝꯗ ꯆꯠꯇꯣꯏꯕ ꯑꯣꯏꯔꯝꯅꯤ ꯍꯣ ꯏꯄꯥꯝꯗꯣ ꯅꯨꯡꯁꯤꯅꯦꯍꯦ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯊꯦꯡꯂꯛꯄ ꯉꯜꯂꯛꯄ ꯇꯝꯕ ꯉꯝꯗꯦ ꯊꯦꯡꯂꯛꯂꯕꯗꯤꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔோ ꯊꯦꯡꯂꯕꯅꯦ ꯑꯩꯗꯤ ꯂꯣꯏꯔꯕꯅꯤꯀꯣ ꯐꯅꯦꯛ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈꯤ ꯍꯦꯝꯕ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯁꯤꯗꯅꯦ ꯑꯩꯅ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯅꯤꯡꯗ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯍꯥꯟꯅꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯕ ꯍꯧꯖꯤꯛꯇꯤ ꯏꯇꯩꯃꯅ ꯄꯨꯡꯁꯨꯝ ꯁꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦꯕ ꯑꯁ ꯈꯣꯏꯗꯧꯒꯤ ꯁꯨꯝ ꯁꯥꯎꯒꯠꯂꯛꯇꯧꯔꯤꯗꯩ ꯀꯔꯤꯒꯤ ꯋꯥ ꯌꯥꯟꯕ ꯌꯥꯔꯣꯏꯗꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯅ ꯙꯔꯤꯗ ꯐꯝꯊꯩ ꯏꯃꯨꯡꯗꯒꯤ ꯇꯣꯟꯖꯥꯎꯒ ꯊꯕꯥꯒꯗꯨ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯊꯕꯥꯅ ꯀꯩꯊꯦꯜꯗꯁꯨ ꯑꯃꯨꯛ ꯆꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯊꯦꯡꯂꯅꯤ ꯍꯥꯏꯕ ꯍꯣꯏꯗ ꯂꯣꯏꯗꯅ ꯊꯣꯛꯂꯛꯑꯕꯁꯤꯗꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤ ꯁꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯦ ꯍꯦꯝꯕꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯑꯒ ꯍꯥꯏꯖꯩ ꯑꯁꯤꯕꯨ ꯅꯨꯄꯥꯅꯤ ꯏꯇꯩꯃꯒꯤ ꯐꯅꯦꯛꯅ ꯀꯨꯞꯂꯒ ꯊꯝꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯗꯤ ꯃꯅꯥ ꯑꯣꯏꯅ ꯁꯦꯜ ꯈꯖꯤꯛ ꯅꯤꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯍꯦꯛ ꯍꯪꯂꯨꯕꯗ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯛꯇꯣꯏꯕ ꯅꯠꯇꯦ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯈꯤꯗ꯭ꯔꯅꯦ ꯇꯥꯆꯧꯗꯧꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯅꯨꯄꯤꯒ ꯊꯤꯖꯔꯔꯣꯏꯗ ꯁꯥꯎꯅꯤꯡꯕꯩ ꯀꯩꯋꯩ ꯐꯝꯗꯨꯅ ꯑꯣꯏꯅ ꯂꯩꯊꯣꯛꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯣ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜꯂꯣ ꯀꯩꯋꯣ ꯌꯦꯞꯇꯨꯅ ꯀꯥꯔꯛꯏ ꯉꯥ ꯐꯥꯕ ꯆꯠꯂꯨꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯙꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯅꯪꯕꯨ ꯊꯕꯛꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯗꯨꯕꯣ ꯋꯥ ꯌꯥꯜꯂꯨ ꯍꯥꯏꯔꯝꯕ ꯑꯗꯨꯕꯨ ꯌꯥꯜꯂꯕ꯭ꯔꯣ ꯍꯦꯝꯕ ꯈꯨꯝꯗꯦ ꯃꯃꯥꯗ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ ꯆꯥꯎꯕꯤꯇꯣꯟꯕ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯣꯡꯗꯥꯏ ꯑꯗꯣ ꯁꯨꯃꯥꯡꯗ ꯗꯛ ꯊꯥꯗꯩ ꯃꯈ꯭ꯋꯥꯡꯗꯒꯤ ꯇꯨꯡꯒꯣꯜꯗ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯇꯩꯃꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯉꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯟꯗꯣꯛꯎ ꯂꯥꯎ ꯍꯥꯏꯌꯨ ꯏꯇꯩꯃ ꯂꯩꯇꯦ ꯃꯃꯥꯏ ꯁꯠ ꯂꯩꯈꯠꯂꯛꯇꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯀꯗꯥꯏꯗ ꯑꯣꯏꯅꯤꯌꯦ ꯃꯄꯥꯝꯗꯅꯤꯗꯅ ꯏꯃꯥꯏ ꯍꯦꯛ ꯄꯦꯝꯃ ꯅꯣꯡ ꯈꯣꯡꯕ ꯌꯥꯗꯦ ꯃꯄꯥꯝꯗ ꯆꯠꯇꯧꯒꯤ ꯃꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯄꯥꯝꯗꯨꯗ ꯀꯔꯤꯕꯨ ꯂꯩꯔꯕꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯃꯣꯏꯗꯧꯅꯒ ꯇꯧꯖꯔꯛꯇꯦ ꯏꯇꯩꯃꯗꯪ ꯅꯠꯇꯦ ꯆꯠꯈ꯭ꯔꯤꯁꯦ ꯇꯥꯆꯧꯁꯨ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯤꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯨꯔꯨ ꯁꯨꯔꯨ ꯑꯗꯨꯝ ꯏꯟꯅꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯣ ꯅꯆꯥꯅꯨꯄꯥ ꯑꯍꯜꯁꯦ ꯍꯥꯟꯅꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯜ ꯑꯁꯤꯗꯅꯦ ꯇꯣꯡꯂꯒ ꯎꯔꯨ ꯎꯔꯨ ꯎꯡꯉ ꯂꯩꯈ꯭ꯔꯕ ꯏꯇꯩꯃꯒꯤ ꯐꯅꯦꯛꯅ ꯀꯨꯞꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤꯅ ꯏꯇꯩꯃꯅꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯍꯦ ꯅꯪ ꯍꯥꯏꯕꯗꯅꯦ ꯃꯁꯥꯒꯗꯣ ꯊꯛ 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 ꯅꯤꯛꯂꯤꯕ ꯈꯪꯗ꯭ꯔꯦꯗ ꯇꯧꯗꯧꯔꯤꯕꯁꯦ ꯃꯑꯣꯡ ꯏꯃꯥꯟ ꯍꯦꯛ ꯃꯥꯟꯗꯅ ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏ ꯁꯤꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯗ ꯀꯥꯟꯅꯔꯣꯏ ꯃꯁꯦ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝ ꯊꯣꯛꯅꯕ ꯇꯧꯕꯅ ꯐꯅꯤ
nupi na ngambasi ma lai khurumlaga fanabra haise kanana khangno da ibungo sum haiba habaduni wana ga wabane dari aduda phamthaduna makha dai chalo ising khuzai amta kalo ising khorang bana loire ima kon ga mata phengaude loi manghori kaino natai madu bo kon ga phenglam drabrane phenglam de ima na ra ina ra phengwa haira maga dum chakrai karam tawni aigi mong nupi asidi mawong ama sum tawre ida hai khuzai leitrabasu tengko tara kaino khara kalo khanause khara hek kangi hemba phuk hawatuna imung da changki chawbi ton sor sangna hondok laga haise matam magi ahongba asigi matong ina ngasidi aigi isana pa asiso phung hong le do napi ne hek laina sumkhida wa tawri da onthokna masana pa na ima haina kaurak pa da mamai amuk leithoi masana pa na makhuda kompak ama pairaga leptuna leramba da karigino kompak tuna ising ka leine tho kompak ta bu kanana ising thakna bage tengko taranga amata lehaudrabo lehaudabaine adum tho helabani da he haidino kompak ta lauduna ising thai mabuk pe na thaklabada masadu ingle kompak na nakana thamlaga nang so hayeng na tu thiraga na tu gi manam susut namdana adum lekhiga dawribani khangabani ai oi khoidi na sanu pa handamna tawjaroi nang na ne nayamba asidagi khuduk tara hanjilaka dawribani ne ho imana loina khango khoidau sawni mani nga singse amuk tak khandu khawkhige hai ikhon saban khana nabawa haibaduna yandri banatra yande ithanda kamaina yandoinu tasawda yanmina sena hairubo thuge budore na thanda yanbadi kaidoba ithanda kamaina yandoinu mi oiroi ko nangama parap chatlo inkhol se sambal ningthina khajan hausi thariba mana masing khara se pharaklabani yani yandori haisini hairagi imungda changkhre chawbi ton nakanda lairiba kompak adu paiduna sumangda phamthai nga singa da loina haidoktuna khanna ba honai achauba nga yawba natte pisak kharani laikai gi nupi tamobi adu changlei aduga isia kadai degi nga no haima tamobiya phamula dari du da hekta phamu nga sibudi mamang laikai da tamodu do makhoigi khongbal seluba nga masa ngaktani leiramisi phana ba khona badana hena awaba oida aidi nga masa na bo hena hauzai deise asau base kaya chaba hinadi adubudi ai sunya machana bu hena hawida isia thababu leikhi banatro mapam da chakhi malinya mapam da chakhi haiba kaidawrage nangbo naha nongwa ama mana laklaga phanek ama waikhiba namit tarukni sujinkhre mana sungthil thilaktaba asidanya ai hekta laurage haina laklibani megi mapot wairabadi sasat thindu haina kayarak hana haibani yaba kawba leitine se tamubiya makhogi kada oina hekta chang aduga ne nang hek lauraga pukhro as tali deise kaishuna tabada aibu huran bam tani mastha laklaba kanda masada oina adum hairaki haima ise legibasidi karisu tawroine yarani ise hayang oina laagi hairam laga tamubi hawatuna chatkhre chawbi to na haija hawi megi mapot maran asuk yamna waiba saba pahamba asibu kari nomi mapam ina kaira khulle haidana mabu mangak yamna haigat padaine magi phi phaneka marang kaina hablaktre haibrane aina haibadi megi mapoto wairurabadi nongan baga thindo udana ipot wai khraga thilakta base khoidau yamna sauning baneba mase masana khangada baneba mase imunglam da mamai don silaga hai atomba nang hauji phabu wa yan ba thokti bra imung adu da kaidawrige nangbo asamna nami sumakon da changkhre angan ba mangal khara dilei polang khopta thabagi phanek phauri adubu matamadu phawba ngasai ayukte chatkhiba makhoi anida yumda hanjilaktri halakti ni se num ina makon changkhra basi phawba yumda halakteba ekhoi da zodubu kemda haida zalaba nupi mapam da kayam leininge habanida thengjelak pa da imungi thabak singada masu tawba yausili maningda amuk thoi polang khokta matai magi phanek na phawduna adum leiba da mathanta haijai aibu �ꯏꯇꯩꯃꯒꯤ ꯐꯅꯦꯛꯁꯤꯕꯨ ꯂꯧꯁꯤꯜꯂꯁꯤꯔꯅꯦ ꯃꯈꯣꯡꯗ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯖꯤꯜꯂꯤ ꯑꯃꯨꯛ ꯈꯜꯂꯤ ꯍꯧꯅꯗꯦꯗ ꯇꯥꯆꯧꯅ ꯂꯧꯁꯤꯟꯕꯅꯤ ꯑꯩꯅ ꯍꯦꯛ ꯏꯇꯩꯃꯒꯤ ꯐꯅꯦꯛ ꯄꯥꯏꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯁ ꯇꯜꯂꯤꯗꯩ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯔꯥꯏ ꯂꯧꯁꯤꯟꯖꯔꯅꯤ
ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯆꯥꯎꯕꯤꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯅꯥꯇꯩꯃꯒ ꯅꯪ ꯇꯥꯆꯧꯒꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯑꯣ ꯍꯜꯂꯛꯇꯦ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯏꯇꯩꯃꯒꯤ ꯃꯄꯥꯝꯗ ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ ꯌꯥꯑꯣꯡ ꯏꯟꯈ꯭ꯔꯣꯅ ꯍꯥꯏꯔꯁꯤꯔ ꯈꯪꯗꯦꯗ ꯏꯃꯥ ꯍꯥꯏ ꯆꯍꯤ ꯆꯥꯗꯕ ꯋꯥꯗꯣ ꯌꯥꯝꯅ ꯉꯥꯡꯒꯅꯨꯀꯣ ꯅꯪ ꯑꯁꯦꯡꯕꯗꯣ ꯁꯨꯝ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯤꯗ ꯃꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯕꯅ ꯀꯥꯟꯅꯔꯣꯏ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯍꯧꯕꯅ ꯐꯅꯤ ꯑꯩꯅ ꯉꯁꯥꯏ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯣ ꯂꯣꯏꯅ ꯄꯠꯄ ꯇꯥꯔꯦ ꯏꯃꯥ ꯑꯩꯒꯤꯗꯤ ꯆꯔꯥ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯨꯀꯣ ꯍꯥꯞꯅꯤꯌꯦꯕ ꯆꯥꯕꯇꯅꯤ ꯅꯪꯅ ꯐꯔꯤꯕꯁꯦ ꯋꯥ ꯈꯔ ꯌꯥꯜꯂꯨ ꯍꯥꯏꯕꯕꯨ ꯑꯃꯈꯛ ꯌꯥꯜꯂꯒ ꯋꯥꯔꯦꯅ ꯇꯣꯛꯑꯕꯅꯦꯕ ꯑꯗꯨꯅꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯊꯕꯛ ꯇꯧꯕ ꯂꯣꯏꯗꯧꯔꯤꯕ ꯏꯃꯥꯁꯨꯅꯦ ꯃꯈꯣꯟꯁꯦ ꯑꯩꯉꯣꯟꯗꯗ ꯍꯥꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯁꯤꯗꯗꯤꯅꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯍꯣ ꯍꯥꯏꯅꯤꯡꯗꯤꯌꯦ ꯅꯥꯇꯩꯃꯁꯦ ꯄꯣꯔꯣꯛ ꯁꯣꯜꯂꯦ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ ꯏꯇꯩꯃꯅ ꯄꯣꯔꯣꯛ ꯁꯣꯟꯒꯦꯔ ꯁꯣꯜꯂꯣꯏꯔ ꯊꯕꯛꯇꯨꯗꯤ ꯇꯥꯆꯧꯗꯁꯨ ꯈꯔ ꯍꯥꯏꯌꯣꯕ ꯌꯥꯔꯦꯀꯣ ꯆꯠꯊꯣꯛꯑꯣ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯒꯦ ꯑꯩ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯐꯥꯎꯕ ꯆꯠꯈꯤꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯜꯂꯛꯄ ꯂꯩꯇ꯭ꯔꯦ ꯆꯥꯎꯕꯤꯇꯣꯟꯗꯤ ꯍꯥꯏꯅ ꯆꯥꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯦꯝꯕꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ 이때이먹이 ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯔꯛꯀꯗꯧꯕ ꯑꯣꯏꯔꯝꯃꯅꯤꯗ ꯏꯃꯥ ꯅꯨꯃꯤꯠ ꯐꯩ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯂꯩꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯔꯩꯔꯨꯕ ꯂꯣꯏꯔꯅꯤ ꯏꯃꯨꯡ ꯑꯁꯦ ꯂꯣꯏꯔꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯅꯨꯄꯥꯅꯤ ꯆꯠꯂꯕꯁꯨ ꯅꯨꯄꯤꯌꯥ ꯊꯦꯡꯈꯤꯅꯤ ꯍꯟꯁꯤ ꯈꯣꯠꯁꯤ ꯍꯥꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥ ꯑꯍꯜꯁꯤꯅ ꯍꯦꯟꯅ 이때이먹이 ꯃꯄꯥꯝꯗ ꯆꯠꯅꯤꯡꯉꯤ ꯂꯩꯅꯤꯡꯉꯦ 이때이먹이 ꯃꯄꯥꯝꯗ ꯆꯠꯂꯒ ꯑꯍꯤꯡꯒ ꯂꯦꯛꯇꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯑꯣꯏꯔꯦ ꯃꯥꯒꯤ ꯂꯦꯝꯖꯕ ꯃꯣꯏ ꯑꯥꯒꯤ ꯃꯤ ꯃꯌꯥꯝꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯐꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯤꯅꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏꯁꯤꯕ ꯍꯥꯏꯅ ꯍꯥꯏꯅꯔꯝꯗꯧꯔꯤꯕ ꯍꯣ ꯈꯪꯖꯤꯜꯂꯨ ꯅꯪ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯇꯧꯖꯔꯣꯏꯌꯦ ꯀꯩ ꯀꯥꯟꯗꯕꯗ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯏꯃꯥ ꯃꯈꯣꯏꯗꯨꯕꯨ ꯇꯁꯦꯡꯅ ꯍꯜꯂꯛꯑꯔꯣꯏꯗꯕ ꯖꯥꯠꯂꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯅ ꯋꯥꯕ ꯍꯧꯅꯗꯦ ꯍꯜꯂꯛꯅꯤꯡꯂꯒ ꯍꯟꯖꯔꯛꯁꯅꯤ ꯍꯜꯂꯛꯅꯤꯡꯗ ꯇꯣꯛꯆꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯁꯤ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯉꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯉꯤꯁꯦ ꯏꯃꯥ ꯆꯥꯛ ꯊꯤꯔꯣ ꯅꯪ ꯑꯃꯀꯣ ꯆꯥꯕꯅ ꯐꯔꯤꯕ ꯀꯣꯛ ꯊꯤꯔꯣ ꯍꯥꯏꯕ ꯏꯃꯥ ꯊꯕꯥꯒ ꯇꯣꯟꯖꯥꯎꯒ ꯑꯗꯨꯃꯛ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯆꯥꯛꯇꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯝꯕ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯆꯠꯊꯣꯔꯛꯏ ꯊꯕꯛ ꯑꯗꯨ ꯆꯠꯂꯨꯔꯒ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯏ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯣ ꯑꯇꯩꯃꯒꯤ ꯃꯄꯥꯝꯂꯣꯝꯗꯅꯤ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯆꯠꯄ ꯑꯗꯨꯗ ꯈꯜꯂꯛꯏ ꯇꯥꯆꯧꯒ ꯏꯇꯩꯃꯒꯗꯣ ꯉꯔꯥꯡꯁꯨ ꯍꯜꯂꯛꯇꯦ ꯍꯧꯖꯤꯛꯁꯨ ꯍꯜꯂꯝꯈꯤꯔꯣꯏ ꯉꯥꯛꯇꯪ ꯆꯠꯂꯨꯒꯦꯗ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯃꯇꯩꯃꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯌꯨꯝ ꯑꯗꯣ ꯆꯥꯎꯔꯞ ꯈꯪꯕ꯭ꯔꯥꯡꯅꯅ ꯈꯔ ꯂꯩ ꯈꯔ ꯆꯪꯁꯤꯟꯕꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯌꯥꯝꯕ ꯇꯣꯟꯖꯥꯎꯅ ꯁꯝꯕꯜ ꯈꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯗꯣ ꯍꯦꯛ ꯎꯏ ꯍꯦꯝꯕ ꯆꯞ ꯂꯦꯞꯄꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯂꯒ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤ ꯁꯤꯗ ꯁꯝꯕꯜꯒ ꯈꯥꯔꯒ ꯂꯩꯅꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯌꯨꯝꯗ ꯑꯩꯅ ꯍꯥꯏꯕꯗꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯒ ꯅꯨꯄꯤ ꯃꯄꯥꯝꯗꯅ ꯇꯧꯕ ꯈꯪꯗꯦꯕ ꯍꯥꯏꯔꯒ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯞ ꯆꯪꯁꯤꯜꯂꯒ ꯃꯇꯨꯡꯗꯒꯤ ꯍꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏ ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯌꯥꯝꯅ ꯐꯩꯀꯣ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯐꯕꯅꯤꯅ ꯅꯨꯄꯤ ꯃꯄꯥꯝꯗꯒ ꯊꯕꯛꯀ ꯌꯥꯝ ꯇꯧꯋꯦꯕ ꯁꯝꯕꯜꯒ ꯈꯥꯏꯌꯦꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯇꯣꯟꯖꯥꯎ ꯑꯗꯣ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ ꯃꯅꯥꯎꯅꯨꯄꯥ ꯍꯦꯝꯕꯅ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯏ ꯃꯃꯥꯏ ꯀꯗꯨ ꯉꯥꯡꯂꯞ ꯇꯧꯈ꯭ꯔꯦ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯍꯦꯝꯕꯅ ꯇꯥꯆꯧ ꯏꯀꯥꯏꯔꯤꯅꯤꯅꯦ ꯏꯀꯥꯏꯔꯨꯅꯨꯗ ꯅꯅꯥꯎ ꯅꯨꯄꯥꯗꯕꯨ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩꯒ ꯈꯪꯗꯦ ꯇꯥꯆꯧꯁꯦ ꯊꯕꯛꯀ ꯊꯤ ꯐ ꯂꯩꯔꯝꯃꯤꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯄꯤꯖꯕ꯭ꯔꯣ ꯁꯤꯗ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯆꯠꯂꯣ ꯂꯥꯛꯄ ꯌꯥꯗ꯭ꯔꯕꯣ ꯑꯩꯁꯦ 이때이먹이 ꯃꯄꯥꯝꯅꯤ ꯁꯨꯝ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯌꯥꯗ꯭ꯔꯕꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯧꯔꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕꯅꯤ ꯊꯕꯛ ꯑꯃ ꯁꯣꯝꯗ ꯆꯠꯄ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯑꯗꯨꯗ 이때이먹ꯒ ꯇꯥꯆꯧꯒ ꯉꯔꯥꯡ ꯌꯨꯝ ꯍꯜꯂꯛꯇꯕꯗꯨꯗ 이싱 ꯊꯛꯄ ꯑꯣꯏꯅ ꯁꯨꯝ 이싱 ꯊꯛꯇꯣꯏꯗꯤ ꯌꯨꯝꯂꯣꯝꯗ ꯀꯣꯛ ꯆꯪꯂꯒ ꯍꯥꯏꯔꯨꯕ ꯀꯩꯗꯧꯒꯦ ꯁꯣꯝꯗ ꯀꯩꯗꯧꯕꯒꯤ ꯍꯥꯏꯖꯤꯜꯂꯛꯏꯅꯣꯕ ꯌꯨꯝꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯋꯥ ꯈꯔ ꯌꯥꯟꯁꯤ ꯍꯥꯏꯕꯗ ꯂꯥꯎꯕꯣ ꯈꯣꯡꯕꯣ ꯏꯊꯟꯗ ꯇꯧ ꯍꯥꯏꯅ ꯏꯟꯊꯣꯛꯄ ꯑꯗꯨꯒ ꯁꯤꯗꯅ ꯇꯥꯆꯧꯇꯅꯤꯍꯦ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯐꯕ ꯌꯥꯝꯅ ꯐꯩ ꯀꯥꯏꯅ ꯏꯅꯦ ꯍꯣꯏ ꯃꯥꯝꯃ ꯍꯣꯏꯅꯒ ꯍꯥꯏꯗ꯭ꯔꯣ ꯅꯪꯅꯦ ꯈꯨꯄꯥꯛ ꯂꯥꯛꯑꯅꯤ ꯑꯗꯩꯗꯤ ꯌꯨꯝꯂꯣꯝꯗ ꯆꯪꯉꯣ ꯆꯠꯂꯣ ꯆꯠꯄꯤꯈꯤꯅꯤꯗ ꯑꯗꯨ ꯇꯥꯆꯧ ꯉꯁꯤ ꯌꯨꯝ ꯍꯜꯂꯛꯇꯣꯏ ꯅꯠꯇ꯭ꯔꯣ
ꯇꯣꯟꯖꯥꯎ ꯃꯥꯅ ꯈꯨꯝꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯃꯇꯨꯡꯗꯒꯤ ꯊꯕꯥꯅ ꯉꯁꯤ ꯍꯜꯂꯛꯑꯣꯏ ꯍꯌꯦꯡ ꯅꯨꯡꯊꯤꯜꯗ ꯍꯜꯂꯛꯀꯅꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯀꯩ ꯂꯩꯒꯦ ꯏꯇꯩꯃꯁꯤꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯃꯐꯝꯁꯦ ꯏꯄꯥꯝꯅꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯊꯣꯛꯄ ꯑꯗꯨꯝ ꯌꯥꯏꯅ ꯏꯇꯩꯃꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯄꯨꯟꯅ ꯌꯥꯎꯅ ꯂꯩꯃꯤꯟꯅꯕꯁꯤꯗ ꯑꯦ ꯅꯣꯏ ꯇꯥꯆꯧ ꯌꯥꯎꯔꯒ ꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯀꯔꯤ ꯀꯥꯏꯔꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯤꯅꯒ ꯎꯈ꯭ꯔꯒ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯁꯤꯗ ꯌꯥꯎꯪ ꯏꯜꯂꯛꯄ ꯃꯥꯟꯈꯤꯒꯗ꯭ꯔꯥ ꯁꯤꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯋꯥꯕꯨ ꯀꯩꯅꯣ ꯑꯩꯗꯤꯅꯦ ꯏꯅꯥ ꯏꯊꯟꯗꯕꯨ ꯍꯥꯞꯄꯤꯗꯦ ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯁꯅꯨ ꯅꯪ ꯁꯤꯗ ꯂꯥꯛꯏꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜꯗ ꯍꯜꯂꯛꯂꯒꯦ ꯁꯨꯝ ꯆꯪꯂꯛꯄꯅꯤꯗ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯗꯕ ꯇꯥꯔꯕꯁꯨ ꯁꯤꯗ ꯈꯔ ꯌꯥꯝ ꯇꯧꯍꯜꯂꯧꯀꯣ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯐꯕ ꯍꯥꯏꯅꯕ ꯍꯦꯝꯕ ꯅꯪꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯄꯪꯇꯛ ꯁꯨꯇꯛ ꯂꯩꯔꯝꯕ ꯇꯥꯆꯧꯁꯦ ꯏꯇꯩꯃ ꯍꯦꯛ ꯂꯧꯔꯨꯕꯗꯩꯗꯤ ꯅꯣꯡꯁꯥꯒꯨꯝꯅ ꯃꯁꯣꯡ ꯐꯟꯈ꯭ꯔꯦ ꯀꯤꯖꯔꯦ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯆꯩ ꯂꯩꯀꯣ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯅꯪ ꯆꯠꯂꯣ ꯇꯣꯟꯖꯥꯎꯅꯁꯨ ꯍꯦꯝꯕꯕꯨ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯏ ꯅꯪ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯆꯠꯅꯤ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃꯒꯤ ꯃꯄꯥꯝꯁꯤꯗ ꯑꯩꯅ ꯂꯩꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯩꯈꯣꯏꯅꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯗꯣ ꯇꯥꯆꯧ ꯅꯨꯄꯥꯗꯣ ꯈꯔ ꯊꯣꯛꯎꯍꯦ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯗꯤ ꯃꯤꯅ ꯅꯨꯄꯥ ꯃꯥꯟꯖꯗꯦꯍꯦ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯅꯖꯈꯤꯅꯤ ꯑꯗꯨꯒ ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯊꯕꯛ ꯀꯟꯅ ꯁꯨꯍꯜꯂꯨꯀꯣ ꯑꯩ ꯆꯠꯂꯦ ꯏꯇꯩꯃ ꯍꯥꯏꯔꯝꯗꯨꯅ ꯍꯦꯝꯕ ꯏꯁꯤꯡꯒ ꯊꯛꯇꯕ ꯃꯈꯩ ꯆꯠꯈ꯭ꯔꯦ ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯜꯂꯛꯏꯕ ꯑꯉꯥꯎ ꯐꯩꯅꯣ ꯑꯁꯤꯅ ꯑꯩꯗꯤꯕꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯃꯥꯅ ꯃꯌꯥꯝꯕ ꯑꯩꯕు ꯅꯨꯄꯤꯅ ꯉꯝꯃꯤ ꯇꯪꯈꯥꯏꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯍꯣ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯃꯥꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏ ꯅꯃꯥ ꯑꯗꯨꯅ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯗꯤꯅꯦ ꯃꯈꯣꯏꯗꯁꯨ ꯂꯩꯔꯤꯕ ꯅꯣꯏ ꯅꯃꯥꯒ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯒꯅꯦ ꯃꯁꯛꯁꯤꯡ ꯑꯁꯦ ꯁꯨꯡꯅꯧ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯂꯥꯏ ꯃꯍꯥꯏꯁꯤꯅꯤ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯅꯃꯥ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗꯅꯦ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯗꯧꯔꯤꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯟꯗꯕ ꯑꯗꯨꯗ ꯅꯣꯏ ꯅꯃꯥꯗꯨꯅ ꯍꯦꯝꯕꯕꯨ ꯁꯤꯗ ꯊꯥꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯍꯜꯂꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯄꯥꯎ ꯇꯝꯂꯨꯗꯧꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯇꯣꯟꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯕ ꯃꯑꯣꯡ ꯎꯠꯇꯨꯅ ꯈꯨꯝꯃꯤ ꯑꯩꯅ ꯄꯨꯛꯆꯦꯜꯁꯦ ꯐꯥꯗꯣꯛꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯎꯁꯤꯜꯂꯛꯑꯣꯏꯗꯧꯔꯤ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯍꯟꯒꯅꯤꯀꯣ ꯑꯩ ꯍꯣ ꯋꯥꯍꯩꯗ ꯈꯛꯇ ꯑꯗꯨꯝꯅ ꯍꯥꯏꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯌꯦ ꯍꯣ ꯊꯕꯛꯅ ꯎꯠꯂꯣ ꯊꯕꯛꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯌꯦꯡ ꯌꯨꯝꯗ ꯑꯩꯅ ꯍꯦꯛ ꯍꯟꯕꯗꯒꯤꯗꯤ ꯂꯥꯟ ꯃꯑꯣꯡ ꯑꯃ ꯇꯧꯔꯗꯝꯅꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯌꯥꯝꯅ ꯊꯨꯅ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯇꯧꯁꯤ ꯏꯃꯥꯅꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤꯗ ꯍꯥꯏꯈꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯈꯪꯉꯦꯗꯅ ꯃꯗꯣ ꯈꯛ ꯀꯥꯎꯕ ꯌꯥꯔꯣꯏ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯄꯨꯝꯕꯗꯣ ꯊꯕꯛꯇꯅꯦ ꯂꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯅꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯒꯗꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯊꯕꯥꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯃꯆꯥꯒ ꯃꯌꯥꯒꯒꯤ ꯃꯐꯝꯗ ꯍꯤꯒꯥꯏꯋꯥ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯗꯨ ꯄꯨꯝꯕ ꯇꯣꯟꯖꯥꯎꯅ ꯑꯐꯕꯅꯤ ꯈꯜꯂꯤ ꯂꯧꯁꯤꯜꯂꯤ ꯑꯗꯨꯅꯕꯨ ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕ ꯃꯥꯅ ꯅꯨꯄꯤ ꯃꯌꯨꯝ ꯑꯁꯤꯗꯗꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯏ ꯉꯁꯥꯏꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯐꯥꯟꯕ ꯄꯥꯠꯂꯣꯝꯗ ꯀꯨꯝꯃꯤ ꯃꯑꯣꯡ ꯑꯃꯅꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯇꯧꯔꯤꯁꯤꯕꯣ ꯋꯥꯠꯄꯗꯤ ꯐꯅꯌꯥꯝ ꯋꯥꯠꯂꯤꯗ ꯃꯤ ꯑꯅꯤ ꯁꯨꯔꯗꯤ ꯈꯔꯁꯨ ꯌꯥꯡꯒꯗꯕ ꯏꯊꯟꯇꯅ ꯇꯧꯔꯕꯅꯤꯅ ꯑꯃꯨꯛ ꯄꯨꯟꯅꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤ ꯌꯥꯔꯤꯁꯦ ꯈꯔ ꯇꯧꯕꯤꯔꯗꯤ ꯌꯥꯔꯦ ꯃꯈꯣꯏꯅ ꯊꯣꯛꯄ ꯃꯔꯥꯏꯅ ꯇꯧꯖꯍꯧꯔꯁꯅꯤ ꯂꯥꯛꯑꯣ ꯋꯥꯔꯝꯂꯅꯤ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯔꯣ ꯃꯁꯤꯗ ꯇꯣꯟꯖꯥꯎꯅ ꯋꯥꯕ ꯍꯥꯏꯕꯕꯨ ꯋꯥꯔꯕꯅꯤꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯣꯏꯔꯨꯕꯅ ꯏꯆꯤꯟꯅꯒ ꯋꯥꯏ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗꯨ ꯏꯀꯥꯏꯕ ꯑꯗꯨꯒꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯒ ꯇꯧꯔꯤꯁꯤꯅꯤ ꯅꯪꯅ ꯍꯥꯏꯔꯛꯄꯁꯦ ꯇꯥꯟꯕꯨ ꯆꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗ꯭ꯔꯗꯤ ꯑꯩ ꯍꯣꯏ ꯌꯥꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯇꯝꯅ ꯆꯪꯃꯤꯟꯅꯈꯤ ꯅꯨꯡꯊꯤꯜꯅꯤ ꯆꯥꯎꯕꯤꯇꯣꯟꯅ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯤ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗꯨ ꯎꯔꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯏꯕꯅꯤꯅꯦ ꯑꯇꯣꯝꯕ ꯅꯪ ꯑꯃꯁꯨꯀꯣ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯩꯍꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯑꯌꯨꯛꯀꯤ ꯀꯥꯡꯁꯣꯏ ꯈꯔꯗꯤ ꯊꯣꯡꯕꯅꯤ ꯉꯔꯥꯡꯒꯤ ꯉꯥ ꯊꯣꯡꯕꯒ ꯂꯩꯍꯧꯕꯅꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯂꯅꯤ ꯆꯪꯂꯒ ꯆꯥꯊꯣꯛꯎꯔꯁꯨ ꯍꯦꯝꯕ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯣ ꯊꯥꯡꯊꯗꯨꯅ ꯆꯥꯕ ꯍꯧꯏ ꯆꯥꯎꯕꯤꯗꯣ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯅꯌꯥꯝꯕꯒ ꯅꯇꯩꯃꯒꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯤꯁꯦ ꯃꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯃꯥ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯦ
ꯅꯪꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯏꯔꯣ? ꯑꯩꯅ ꯊꯕꯛ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨꯗ ꯏꯇꯩꯃꯍꯣꯏꯒꯤ ꯌꯨꯝꯗꯣ ꯐꯥꯎꯕ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯐꯦꯠ ꯆꯪꯉꯨꯕ ꯀꯩꯗꯧꯕꯒꯤꯅꯣ ꯃꯈꯣꯏꯅ ꯅꯤꯅꯤ ꯍꯨꯝꯅꯤꯕꯨ ꯃꯗꯨꯗ ꯍꯦꯛꯇ ꯂꯩꯊꯣꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯗꯨꯕꯨ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯃꯣꯏ ꯑꯥꯗꯗꯤ ꯁꯝꯕꯜꯒ ꯈꯥꯗꯅ ꯊꯕꯛꯀ ꯁꯨꯗꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯌꯨꯝꯁꯤꯗꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇꯁꯨ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯒ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯂꯛꯅꯔꯝꯕꯅꯤ ꯃꯗꯨꯃꯀꯣ ꯅꯨꯄꯤ ꯃꯄꯥꯝꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯃꯊ꯭ꯋꯥꯏꯒ ꯄꯥꯝꯃꯨꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯇꯧꯁꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯤ ꯏꯇꯩꯃꯅ ꯍꯥꯏꯔꯤꯈꯩꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯃꯌꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯁꯥꯎꯔꯪꯒ ꯄꯦꯔꯪꯒ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯥꯟꯅꯗꯤ ꯃꯃꯥ ꯑꯩꯒꯤ ꯑꯣꯏꯔꯝꯕ ꯏꯆꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯅꯨꯄꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦꯗꯅ ꯏꯇꯩꯃꯒꯤ ꯐꯅꯦꯛꯅ ꯐꯖꯅ ꯀꯨꯞꯂꯒ ꯊꯝꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯕ ꯅꯨꯄꯤꯒꯤ ꯐꯅꯦꯛꯀꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯕꯖꯥꯠꯅꯤꯀꯣ ꯏꯃꯥ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯅꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯏꯃꯥ ꯏꯃꯥ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯇꯨꯃꯤꯟꯅ ꯃꯅꯤꯡꯗ ꯏꯇꯩꯃꯒꯤ ꯐꯅꯦꯛ ꯁꯨꯔꯒ ꯂꯩꯔꯝꯃꯤꯅꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯕꯤꯇꯣꯟꯗꯣ ꯃꯈꯨꯠ ꯑꯃ ꯊꯕꯥꯛꯇ ꯐꯥꯛ ꯐꯥꯛ ꯌꯩꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯤꯅꯤ ꯏꯃꯥ ꯑꯩꯅ ꯆꯣꯡꯊꯣꯛꯂꯒ ꯋꯥ ꯍꯥꯏꯔꯨꯔꯗꯤ ꯇꯥꯆꯧꯗꯣ ꯏꯀꯥꯏꯔꯅꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯇꯁꯦꯡꯅ ꯍꯦꯟꯃꯜꯂꯕꯅꯤ ꯏꯃꯥ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯅꯨꯄꯤꯒꯤ ꯐꯅꯦꯛꯅ ꯀꯨꯞꯂꯒ ꯊꯝꯕꯒꯤ ꯃꯥꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯀꯥꯏꯕ ꯁꯣꯏꯗꯅ ꯅꯪꯂꯛꯈꯤꯒꯅꯤ ꯃꯗꯨꯇꯗ ꯃꯍꯥꯛ ꯈꯪꯒꯅꯦꯕ ꯏꯀꯥꯏꯕꯒ ꯈꯪꯒꯗꯕ ꯃꯩꯗꯥ ꯅꯠꯇꯦꯗ ꯏꯃꯥ ꯌꯥꯔꯦ ꯆꯥꯛꯇꯣ ꯆꯥꯔꯣ ꯑꯗꯨꯒꯅꯦ ꯀꯣꯜꯂꯨ ꯈꯥꯛꯇꯣ ꯐꯦꯡꯗꯣꯛꯂꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯆꯥꯎꯕꯤꯇꯣꯟ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯇꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯏꯆꯥ ꯑꯅꯤ ꯑꯁꯤꯒ ꯏꯃꯧꯁꯤꯒ ꯑꯣꯟꯊꯣꯛꯅ ꯐꯔꯝꯈ꯭ꯔꯕ ꯏꯆꯥ ꯑꯍꯟꯅꯤꯗ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯍꯣꯏ ꯍꯣꯏꯗ ꯍꯥꯏꯗꯨꯅ ꯏꯟꯖꯔꯝꯕ ꯏꯆꯥꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯍꯨ ꯑꯣꯏꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯟꯈ꯭ꯔꯦ ꯆꯥꯎꯕꯤꯇꯣꯟ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯧꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯏ ꯍꯩ ꯑꯇꯣꯝꯕ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯍꯧꯒꯠꯂꯨ ꯊꯦꯡꯂꯕꯅꯤꯅꯦ ꯅꯪꯅ ꯉꯔꯥꯡ ꯌꯥꯟꯕ ꯋꯥ ꯑꯁꯤꯅ ꯁꯝꯕꯜ ꯈꯥꯕ ꯑꯃꯨꯛ ꯇꯧꯍꯧ ꯏꯟꯁꯥꯡ ꯅꯥꯄꯤ ꯐꯔꯕꯅꯤꯀꯣ ꯀꯣꯏꯅꯥꯎꯍꯩ ꯂꯥꯎꯗꯨꯅ ꯍꯧꯗꯣꯛꯏ ꯍꯦꯝꯕ ꯃꯃꯥꯒꯤ ꯈꯣꯟꯖꯥꯎ ꯑꯗꯨꯗ ꯇꯨꯝꯕꯒ ꯄꯨꯡꯀꯥꯏ ꯍꯦꯛ ꯀꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯍꯧꯒꯠꯇꯨꯅ ꯃꯥꯁꯨ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯊꯧꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯃꯇꯣꯟꯅ ꯇꯣꯟꯖꯥꯎꯗ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯁꯨꯝꯗꯧꯕ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩꯗꯅꯦ ꯃꯅꯤꯡꯗ ꯁꯤꯡ ꯈꯔ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯂꯝꯃꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯇꯣꯟꯖꯥꯎ ꯇꯟꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯇꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯌꯥꯗꯕꯅ ꯇꯟꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯌꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯠꯂꯨ ꯊꯥꯡꯖꯧꯒ ꯂꯣꯏꯅ ꯂꯩꯍꯧꯔꯕꯅꯤ ꯇꯣꯟꯖꯥꯎ ꯌꯥꯝꯅ ꯇꯟꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯂꯤ ꯃꯊꯟꯇꯁꯨ ꯍꯥꯏꯖꯩ ꯌꯨꯝꯗ ꯐꯥꯎ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕꯩꯅ ꯁꯤꯗ ꯂꯩꯔꯒ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯍꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯀꯪ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯦꯡꯍꯟꯕ ꯑꯌꯨꯛꯇꯅ ꯄꯠꯄꯥꯟꯗ ꯀꯨꯝꯍꯜꯂꯒ ꯁꯖꯤꯛ ꯐꯥꯜꯍꯟꯕ ꯏꯪꯈꯣꯜ ꯈꯔ ꯇꯧꯍꯟ ꯑꯁ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯑꯩꯕꯨ ꯅꯨꯄꯤ ꯃꯄꯥꯝ ꯑꯁꯤꯗ ꯂꯩꯔꯨꯕꯅꯣ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯁꯤꯡꯁꯦ ꯈꯥꯏꯕ ꯇꯥꯔꯤꯕ꯭ꯔꯥꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯇꯣꯟꯖꯥꯎ ꯂꯩꯔꯤꯕ ꯊꯥꯡꯖꯧꯗꯨ ꯄꯥꯏꯈꯠꯇꯨꯅ ꯁꯤꯡꯗꯨ ꯈꯥꯏꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯇꯣꯟꯖꯥꯎꯒ ꯊꯕꯥꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯍꯦꯝꯕꯅ ꯁꯝꯕꯜ ꯈꯥꯕꯗꯨ ꯀꯟꯅ ꯆꯠꯊꯔꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯈꯥꯔꯛꯄꯅꯤ ꯂꯣꯏꯗꯧꯔꯤ ꯃꯌꯥꯝꯕ ꯍꯣꯏ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯥꯆꯧ ꯍꯣꯏ ꯍꯜꯂꯛꯄ ꯌꯥꯝꯅ ꯐꯔꯦ ꯑꯩ ꯏꯊꯟꯇꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯝꯕꯜꯁꯦ ꯈꯥꯔꯛꯄꯗ ꯋꯥꯔꯦ ꯂꯣꯏꯁꯨ ꯂꯣꯏꯗꯧꯔꯦ ꯇꯥꯆꯧꯅ ꯃꯇꯦꯡ ꯈꯔ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨ ꯇꯣꯟꯖꯥꯎꯗꯣ ꯅꯨꯄꯤ ꯃꯄꯥꯝꯗꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯂꯒ ꯂꯥꯛꯄꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏ ꯉꯝꯗ꯭ꯔꯗꯤ ꯇꯣꯛꯊꯣꯛꯑꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒꯅꯨ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯈꯪꯂꯝꯅꯤꯗ ꯅꯨꯄꯤ ꯃꯄꯥꯝꯒꯤꯅꯤ ꯍꯥꯏꯔꯗꯤ ꯅꯊꯨꯝ ꯊꯥꯡꯒꯠꯀꯦ ꯇꯧꯈꯤꯅꯤ ꯍꯦ ꯑꯉꯥꯡ ꯅꯪꯅꯦ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯩ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯇꯥꯆꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯩꯗ ꯂꯥꯟꯒꯦꯕ ꯏꯕꯨꯡꯉꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯅꯪꯒꯤ ꯇꯥꯆꯧꯗ ꯅꯨꯄꯤ ꯃꯄꯥꯝ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯤꯁꯦ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯏꯇꯩꯃ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥꯅꯦ ꯌꯥꯗꯦ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯅꯠꯇꯦꯀꯣ ꯏꯇꯩꯃꯕꯨ ꯑꯩꯅ ꯌꯥꯝꯅ ꯎꯁꯤꯠꯆꯩ
Wana wabane, yum sida bu hek laba, khoidau se hek da sawalakpa. Ai ne, ai ko. Sidani ai ne yum sida suklai hek lening de haise. Iteima. Ta sau so, Eteimagi mapamda leibana, hena nungai haibane. Nang ne, thazlakpa soiroi. Tumina le jau ko. Hemba makha tarurabadi, mayambagi khubak charani haiba khangdaduna. Mahak tumina laikre. Thaba machil aduda, murum sonduna, makhongdu thanglakpada. Hek uhaudraduna. Nakanda lairiba laikho maduda, jabet hek ngelui. Makhongdu situna hek da laimaida phamlaga takre. Ayo. Imai pima, kaino, ningonga loina kai kramale. Ayo. Makhut yetuna makhwangdu da namduna, anaba khangi, tonjauna phamthaduna. Nangu phajana yenglaga satpa yadro. As naramanida. Kamai tawne? Ai nabane yadre ba. Mataimagi matauda uraga hemba noi, tonjauna. Se, ai sikhakise. Tapna hogase. Ai yamna nahare haiba. Kishu tawraise. Hairaga tapna chingkhali aduga kashu tawdraba. Naye. Phaneka loina loi tawrise. Lekho ngakta. Se, dari sida amukta phamuse. Haiduna phamthali. Thabana mapureba hai. Phiyang khoktagi phanek amatta puthokpiro. Swaida hongge. Imungdaga changlaroi. Hemba mamit anida laukthoknaga munna yengli. Tonjauna khumi. Hoi, laukthorkese. Haiduna imungda changki. Hemba machil adada haije. Asibu karamanu ban. Oida, adubudi kishubudi kaidira. Maina pi phanek paibu. Phanek haisidi lang kishu kaiba natida. Adubu makhoigi maungse khradi hendi helmale. Tonjau phiyang khokta yaliba phanek sing adugi maraktagi ama sat lamduna. Madubu paiduna mapanda thoi. Mapalda yenglubada magi nabi phamduna lehobada leiramdre. Oi. Kodom dong chakridna. Koyeng yengi yom tamna nabi ama changlakli padoi. Nabi adu tamubini hembada. Hemba natai malai khibra. Leikhibani domja. Leikhi haina hairakpa adu tamubi changsilei. Mangkol matol adu da leptuna leiramliba tonjau bui. Tamubi mamit anida. Arei khilau thoklaga. Tonjau da ngaglapna munna hekta yengi. Tonjau tamubi gi adugumlaba mit yengado. Karino haina ngahakti khalui. Adubu wakhal tari. Maana makuda pairibada nabigi phanek ni. Nupa mana adumna nabigi phanek paiduna leiba aduda. Yengliboi haina khanduna. Phanek pairiba makut ada tongda satlo sinki. Hemba na makut aduna maraibakta pop thaduna hai. Ngasidi chopledana to loireba. Inaugi iyamba kamdawi. Tamubi wangangdi. Yum nakal adomdagi thaba ado. Nanthurubagi anaba chaina aduga. Makhongdu tapna thangduna. Mamanglomda lai. Mapal thokningladuna hawgatlubani. Tonjau phibamdada adumna leptuna leibadu ikaire haizai mathanta. Karam patanjau toriba sibo. Onthongni ikaire daidi. As loyeduna idi. Mina kai khalamdoino basibo. Aibo as kanade. Ai ikaire basu ikaina imungda changhobuna fane. Asi khanduna imungda hekta changkhragi haiduna. Mamai sat leithokduna makhong khongka ama sat thangi. Masida tamubina hairi. Ngai kho tonjau. Ngai kho nang asumna khamlakpa asida tonjau makhong thang mangamdre. Mamai yu tapna mu leithori. Kaino nangna tawrise? Phanek to pai du kaigino. Nang ni hekta pangpai da pai biya ba phanek lo. Thabana tungdagi hairi. Idomsa la iro. Hekta phamse. Makhoi ta so idomsa gi phida amata puthopiro. Tamubina thaba da wansilaga. Thaba nangna tawrisina kari. Migi mapot waidaga thindokani haiba su khandriba asibu karigino. Aisu thinge haina khalamlibani. Thabak mayam asida hekta sangdaba. Haujiksu ipamdagi halakpada ngairi. Adumna tawgadaba oirabadi kaidobagi mingondagi mapot wairigi. Hayeng khaidi waigiga lakana. Laklasu hanglasu piroi. Mawong amani na khoise. Indomsa saubiganu. Ai puthokjarake. Puthorakpa nati thaba. Yengu nangi nupana pairiba phanekse. Makhoyeni yengthoi. Tonjau na pairiba phanek aduda yengi. Hemba su sumanglomda changsilei. Tonjau di ikaiba na loire. Tamubina wa makhatare. Aigi phanek sibu kaino haiba. Nangi na pureba na aigi phanek pairiba se kamaina tawbano. Wahai asidabada tonjau khangpre khangna. Makhutta pairiba phanek to leibak makhada sat thadakre. Phanek se leibak makhada thadakre ni he. Nang na waigi haina waikribado asumaina tawnabro. Phanek se ahanbani. Aina amu khatang seta ngairibane. Thaba khumpham ama khangdre. Masu ikaiba ama yaure. Idomsa matong manau khak waheloi haribasini.
ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯊꯛ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯅꯦꯛꯇꯣ ꯃꯈꯨꯠꯅ ꯇꯥꯞ ꯈꯨꯟꯀꯠꯂꯤ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯇꯣꯟꯖꯥꯎꯗ ꯌꯦꯡꯂꯒ ꯍꯥꯏ ꯇꯣꯟꯖꯥꯎ ꯅꯪ ꯅꯨꯄꯥꯅꯤ ꯍꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯌꯨ ꯑꯗꯨ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯪ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯂꯒ ꯂꯩꯌꯨ ꯐꯅꯦꯛ ꯁꯦꯠꯄ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯋꯥꯔ ꯅꯪ ꯏꯗꯣꯝꯆꯥꯒꯤꯁꯦ ꯃꯁꯤꯒꯤ ꯐꯅꯦꯛꯁꯦ ꯑꯣꯏꯅ ꯂꯧꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯦ ꯂꯧꯁꯤꯜꯂꯨꯁꯦ ꯁꯤ ꯍꯦꯛ ꯁꯦꯠꯆꯜꯂꯨ ꯑꯗꯨꯒ ꯂꯩꯌꯨ ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯅꯤ ꯅꯪ ꯅꯨꯄꯥ ꯑꯣꯏꯔꯒ ꯅꯨꯄꯥ ꯊꯣꯛꯇꯕ ꯑꯣꯟꯊꯣꯛꯅ ꯃꯤꯅꯥꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯤꯡꯂꯒꯕꯨ ꯅꯄꯨꯟꯁꯤ ꯑꯗꯣ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈꯤꯒꯗ꯭ꯔꯣ ꯃꯤꯠ ꯌꯥꯝꯅ ꯅꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯊꯕꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯅꯄꯨꯔꯣꯏꯕꯕꯨ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯀꯣ ꯅꯄꯨꯔꯣꯏꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯨꯗꯤ ꯇꯧꯒꯅꯨ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯐꯅꯦꯛꯄꯨ ꯄꯪꯄꯥꯏ ꯄꯥꯏꯍꯟꯕ ꯁꯨꯍꯟ ꯆꯥꯝꯍꯟꯕ ꯑꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯕꯒꯦ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯧꯅꯦ ꯍꯥꯏꯔꯒ ꯄꯥꯏꯔꯤꯕ ꯐꯅꯦꯛꯇꯣ ꯐꯠ ꯀꯜꯂꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯇꯣꯟꯖꯥꯎ ꯑꯃꯗꯤ ꯊꯕꯥ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯅꯪꯂꯦ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤ ꯏꯀꯥꯏꯔꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯔꯥꯟꯕ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇꯨꯅ ꯇꯞꯅ ꯌꯦꯡꯅꯩ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯅꯗꯦ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯍꯦꯝꯕꯅ ꯃꯇꯩꯃ ꯑꯃꯗꯤ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯕ ꯇꯨꯡꯗ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯥꯆꯧ ꯏꯇꯩꯃꯒꯤ ꯐꯅꯦꯛ ꯑꯣꯏꯔꯝꯗ꯭ꯔꯕꯣ ꯀꯔꯦꯝꯅꯕ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯇꯣꯟꯖꯥꯎ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯍꯦꯝꯕꯅ ꯃꯈꯥ ꯇꯥꯏ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ ꯇꯥꯆꯧ ꯍꯌꯦꯡꯈꯩꯗꯤ ꯏꯇꯩꯃꯒꯤ ꯐꯅꯦꯛꯇꯣ ꯃꯄꯥꯜ ꯊꯣꯛꯅ ꯄꯥꯏꯔꯨꯔꯅꯨ ꯄꯥꯏꯔꯕꯁꯨ ꯇꯥꯆꯧ ꯍꯣꯏꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯥꯏꯕꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯗꯧꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯌꯥꯝꯅ ꯅꯪꯂꯛꯑꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡ ꯑꯗꯣꯝꯗ ꯁꯠ ꯆꯪꯈ꯭ꯔꯦ ꯇꯣꯟꯖꯥꯎ ꯋꯥ ꯑꯃꯇ ꯈꯨꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯊꯟꯇ ꯍꯦꯟꯅ ꯏꯀꯥꯏꯖꯔꯛꯂꯤ ꯊꯕꯥꯁꯨ ꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯇꯧꯍꯟꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯟꯇ ꯍꯦꯟꯅ ꯏꯀꯥꯏꯖꯔꯛꯂꯦ ꯏꯀꯥꯏꯕꯅ ꯊꯜꯂꯕ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯅꯔꯝꯃꯤ